ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯄꯤꯗꯣꯅꯨ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯄꯤꯗꯣꯅꯨ ꯍꯥꯏꯕ ꯎꯆꯦꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯝꯕ꯭ꯔꯥꯡꯆꯥꯛꯅ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯐꯖꯅ ꯀꯦꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯈꯨꯅꯤꯡ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯕ ꯋꯥꯏꯈꯨ ꯑꯃ ꯃꯆꯥꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯈꯥꯖꯤꯡ ꯋꯥꯏꯖꯤꯡ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯈꯨꯠ ꯆꯦꯒꯞ ꯑꯗꯨꯅ ꯆꯞ ꯆꯞꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯁꯤꯗ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯇꯛꯂꯕ ꯈꯨꯅꯤꯡ ꯑꯗꯨ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯋꯥꯏꯈꯨ ꯑꯗꯨꯒꯤ ꯃꯃꯤꯠꯇꯗꯤ ꯈꯥꯖꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯗꯨꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯁꯤꯠ ꯅꯥꯜꯂꯕ ꯈꯨꯅꯤꯡ ꯑꯗꯨꯗ ꯆꯞ ꯂꯥꯎꯅ ꯆꯞꯂꯨꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨ ꯋꯥꯏꯈꯨꯗꯨꯅ ꯃꯈꯨꯅꯤꯡ ꯑꯗꯨꯗ ꯆꯛꯂꯛꯄꯗꯒꯤ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯈꯞꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨꯅ ꯍꯥꯊꯨ ꯄꯥꯏꯔꯛꯂꯒ ꯎꯁꯥ ꯑꯃꯗ ꯇꯣꯡꯂꯔꯦ꯫ ꯍꯌꯦꯡ ꯀꯦꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯍꯩꯅꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯇꯣꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯩꯅꯤꯡ ꯑꯗꯨ ꯀꯦꯟꯗ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯅ ꯇꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯩꯅꯤꯡ ꯑꯗꯨ ꯀꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ ꯑꯃ ꯅꯤꯡꯁꯥ ꯌꯥꯏꯗꯨꯅ ꯏꯁꯤ ꯁꯤꯒꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯖꯔꯤꯕ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯩꯅꯤꯡ ꯑꯗꯨꯅ ꯚꯨꯞ ꯂꯥꯎꯅ ꯇꯥꯁꯤꯜꯂꯨꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨ ꯈꯪꯕꯣꯏ ꯉꯥꯎꯕꯣꯏ ꯆꯦꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟ ꯑꯃꯗ ꯉꯥꯎꯔꯒ ꯆꯦꯜꯂꯛꯇꯨꯅ ꯋꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯐꯨꯕꯣꯟ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯀꯛꯆꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯗ ꯅꯩꯈꯥꯏꯕꯗꯒꯤ ꯀꯛꯆꯤꯡꯁꯤꯡ ꯑꯗꯨ ꯂꯩꯐꯝ ꯊꯤꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯃ ꯂꯩꯕꯖꯥꯠꯅꯤ꯫ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨꯗ ꯂꯥꯏꯕꯛ ꯊꯤꯌꯨ ꯇꯝꯗꯨꯅ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯀꯛꯆꯤꯡꯁꯤꯡ ꯑꯗꯨ ꯆꯪꯗꯨꯅ ꯂꯩꯔꯕꯖꯥꯠꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯔꯦꯡ ꯆꯠꯇꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯔꯝꯕ ꯄꯣꯠ ꯋꯥꯏꯗꯅ ꯂꯥꯛꯇꯨꯅ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨ ꯂꯥꯛꯅ ꯐꯥꯅꯕ ꯌꯥꯗꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯁꯔꯕꯅꯥꯁ ꯁꯥꯔꯦ꯫ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ "ꯍꯩ ꯏꯅꯥꯏꯁꯥ, ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯨ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨ ꯅꯝꯗꯨꯅ ꯐꯥꯔꯦ꯫ ꯑꯗꯨꯒ ꯁꯥꯃꯨ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯃꯅꯥꯏ ꯑꯃꯅ, "ꯍꯦ ꯁꯥꯃꯨ ꯌꯥꯏꯁꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯥꯎꯗꯨꯅ ꯑꯎꯕ ꯄꯣꯠ ꯅꯩꯈꯥꯏꯔꯤꯁꯦ"? ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨꯅ "ꯑꯩꯒꯤ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯀꯛꯆꯤꯡ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯇꯅ ꯑꯩꯁꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯋꯥꯏꯕꯅꯤ꯫ ꯃꯔꯦꯡ ꯆꯠꯂꯤ, ꯇꯧꯐꯝ ꯈꯪꯗꯦ", ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯛꯆꯤꯡꯁꯤꯡ ꯑꯗꯨ ꯀꯧꯊꯣꯔꯛꯎ ꯍꯥꯏꯕꯗꯒꯤ ꯀꯛꯆꯤꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯧꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯀꯛꯆꯤꯡꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯣꯏ ꯀꯛꯆꯤꯡꯁꯥ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯂꯩꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯁꯤꯒꯤ ꯃꯅꯥꯇꯣꯟ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕꯗꯤ"? ꯀꯛꯆꯤꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯏꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ ꯍꯥꯏꯕ ꯑꯁꯤꯅ ꯅꯩꯈꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯇꯗꯅ ꯆꯪꯗꯨꯅ ꯂꯩꯖꯕꯅꯤ ꯏꯅꯤꯡꯊꯧ"꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨ ꯀꯧꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯠꯇꯨꯅ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯕꯨ ꯀꯧꯈꯠꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ "ꯍꯩ, ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯐꯨꯕꯣꯟꯕꯨ ꯅꯩꯈꯥꯏꯔꯤꯕꯗꯤ? ꯅꯪꯅ ꯅꯩꯈꯥꯏꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯀꯛꯆꯤꯡꯁꯤꯡ ꯑꯁꯤꯁꯨ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯁꯤꯒꯤ ꯃꯅꯥꯇꯣꯟꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ"? ꯃꯗꯨꯗꯒꯤꯗꯤ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯅ "ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟ ꯑꯁꯤꯕꯨ ꯅꯩꯈꯥꯏꯒꯦꯅ ꯅꯩꯈꯥꯏꯕ ꯅꯠꯇꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯅ ꯍꯩꯅꯤꯡꯒꯤ ꯃꯈꯥꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯑꯗꯨꯗ ꯑꯩꯒꯤ ꯀꯣꯛꯇ ꯍꯩꯅꯤꯡꯅ ꯇꯥꯔꯛꯇꯨꯅ ꯊꯣꯝꯕꯗꯒꯤ ꯑꯩꯁꯦ ꯉꯥꯎꯕꯣꯏ ꯀꯩꯕꯣꯏ ꯆꯦꯜꯂꯛꯇꯨꯅ ꯅꯩꯈꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯅꯗꯤ ꯁꯣꯏꯕ ꯅꯠꯇꯦ ꯏꯅꯤꯡꯊꯧ"꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ "ꯍꯩ, ꯀꯅꯥ ꯂꯩ?
ꯍꯩꯅꯤꯡ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯀꯧꯈꯠꯂꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯍꯩꯅꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯈꯠꯂꯨꯔꯦ꯫ ꯍꯩꯅꯤꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯩꯅꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯦ ꯍꯩꯅꯤꯡ, ꯅꯪꯅ ꯀꯔꯤꯒꯤ ꯀꯦꯟꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯗꯨꯅ ꯂꯩꯔꯤꯕ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯅꯪꯅ ꯀꯔꯤꯒꯤ ꯇꯥꯁꯜꯂꯨꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯀꯦꯟꯁꯜꯂꯨꯔꯤꯕꯅꯣ?" ꯍꯩꯅꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯍꯌꯦꯡ ꯀꯦꯟꯖꯒꯦꯅ ꯂꯩꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯥꯒꯤ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯍꯥꯏꯕ ꯑꯗꯨꯅ ꯏꯈꯠ-ꯈꯠꯈꯩ ꯄꯥꯏꯔꯛꯂꯒ ꯑꯩꯒꯤ ꯏꯊꯛꯁꯤꯗ ꯇꯣꯡꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯍꯌꯦꯡ ꯀꯦꯟꯖꯒꯗꯕꯗꯨ ꯉꯁꯤ ꯀꯦꯟꯈꯤꯕꯅꯤ, ꯃꯗꯨꯗ ꯑꯣꯛ ꯅꯥꯇꯣꯟ ꯊꯥꯀꯨꯔꯗ ꯄꯥꯟꯈꯤꯕꯅꯤ." ꯍꯩꯅꯤꯡꯒꯤ ꯋꯥꯗꯨ ꯑꯃꯨꯛ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ, "ꯃꯗꯨꯗꯤ ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯀꯧꯔꯛꯎ." ꯑꯁꯨꯝꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯀꯧꯔꯛꯎ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯠꯇꯨꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛꯄꯨ ꯀꯧꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯈꯝꯕ꯭ꯔꯥꯡꯆꯥꯛꯇ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯈꯝꯕ꯭ꯔꯥꯡꯆꯥꯛ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯌꯦꯡ ꯀꯦꯟꯖꯒꯦꯅ ꯂꯩꯖꯔꯤꯕ ꯍꯩꯅꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯪꯅ ꯇꯣꯡꯁꯤꯟꯗꯨꯅ ꯀꯦꯟꯁꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ? ꯃꯥꯕꯨ ꯀꯦꯜꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯨꯝꯃꯨ?" ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨ ꯇꯔꯨ ꯇꯔꯨ ꯂꯥꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯗ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯩꯅꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯒꯦꯅ ꯇꯣꯡꯖꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯉꯁꯤ ꯏꯄꯥꯝꯗ ꯆꯠꯆꯔꯨꯒꯦꯅ ꯇꯨꯔꯦꯜꯗ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯊꯣꯛꯇꯅ ꯈꯣꯡ ꯈꯨꯠꯀꯁꯦ ꯅꯨꯔꯥ ꯆꯀꯥ ꯅꯟꯗꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯋꯥꯏꯈꯨ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯈꯨꯅꯤꯡ ꯑꯁꯤꯗ ꯆꯞꯂꯛꯄꯗꯒꯤ ꯑꯩꯁꯦ ꯅꯥꯃꯟꯈꯤꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯣꯡꯂꯨꯕꯅꯤ." ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯋꯥꯗꯨ ꯇꯥꯔꯕꯗ, "ꯍꯩ, ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯋꯥꯏꯈꯨ ꯑꯗꯨꯁꯨ ꯀꯧꯈꯠꯂꯛꯎ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯁꯨ ꯀꯧꯈꯠꯂꯨꯔꯦ꯫ ꯋꯥꯏꯈꯨ ꯑꯗꯨꯁꯨ ꯂꯥꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯍꯦ ꯋꯥꯏꯈꯨ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯆꯞꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯇꯗꯧꯅ ꯃꯤꯒꯤ ꯃꯄꯥꯝ ꯆꯠꯆꯒꯦꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯖꯔꯤꯕ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯈꯨꯅꯤꯡ ꯑꯗꯨꯗ ꯆꯞꯂꯨꯔꯤꯕꯗꯤ?" ꯋꯥꯏꯈꯨ ꯑꯗꯨꯁꯨ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯆꯥꯅꯅꯕ ꯈꯖꯤꯡ ꯋꯥꯏꯖꯤꯡ ꯈꯔ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯁꯤꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯈꯨꯅꯤꯡ ꯑꯁꯤ ꯈꯖꯤꯡ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯆꯞꯂꯨꯕꯅꯤ ꯏꯅꯤꯡꯊꯧ." ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯅ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯍꯩ, ꯀꯅꯥ ꯀꯅꯥ ꯂꯩ? ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯌꯥꯏꯕ ꯃꯪꯒꯦ ꯊꯦꯡꯒꯨ ꯌꯥꯏꯕ ꯄꯨꯊꯣꯔꯛꯎ꯫ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯕ ꯋꯥꯏꯈꯨ ꯑꯁꯦ ꯐꯨꯔꯒ ꯊꯥꯈꯣꯍꯩ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯕꯒꯤ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯅ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯐꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ ꯋꯥꯏꯈꯨ ꯑꯗꯨ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯑꯋꯥꯕ ꯅꯪꯈꯤ꯫